ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯗ ꯂꯩꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯇꯝꯕꯗ ꯌꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯀꯣꯝ ꯇꯝꯃꯛꯄ ꯑꯗꯨ ꯇꯝꯃꯛꯄꯗ ꯄꯔꯥ ꯑꯣꯏꯅ ꯌꯥꯎꯕꯗꯤ ꯅꯠꯇꯕꯀꯣ ꯔꯤꯂꯤꯖꯤꯌꯁ ꯂꯥꯏꯟꯁꯤ ꯅꯪꯅ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯈꯨꯠ ꯁꯨꯡꯊꯥ ꯊꯥꯔꯨꯅꯨ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯦꯔꯤꯌꯥꯅꯦꯕ ꯁꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯥꯛꯄ ꯀꯩꯗꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯀꯃꯦꯟꯁꯦ ꯁꯨꯡꯄꯤ ꯄꯤꯗꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯆꯠꯆꯔꯤꯕ ꯑꯩꯒꯤ ꯂꯥꯏꯅꯤꯡꯗꯨꯗ ꯌꯦꯠꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯐꯩ ꯐꯠꯇꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯑꯗꯨꯝ ꯁꯣꯛꯀꯅꯦꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯅꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯥꯟꯗꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯄꯤꯖꯕꯒꯤ ꯋꯥꯅꯤ ꯁꯤꯒ ꯃꯥꯟꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯤꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯍꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗ ꯁꯤ ꯑꯗꯨꯝ ꯒꯃꯦꯟꯅꯁꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯦꯡꯉꯒ ꯉꯁꯥꯏꯒꯤ ꯔꯣꯜ ꯕꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯨꯗꯤ ꯂꯩ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯇꯝꯗꯨ ꯉꯥꯏꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡ ꯇꯥꯔꯦ ꯑꯗꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯀꯟꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦꯅ ꯀꯃꯦꯟ ꯄꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯌꯦꯜꯗꯨ ꯉꯥꯏꯃꯤꯟꯅꯕ ꯇꯥꯏꯌꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯅ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯌꯥꯝꯅ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯏꯁꯨꯔꯣꯝꯗ ꯂꯥꯛꯄ ꯃꯔꯝꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗꯤ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯒ ꯃꯁꯤꯗ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯦꯔꯤꯌꯥ ꯃꯌꯥꯝꯗ ꯁꯣꯛꯄꯟꯗꯅ ꯃꯥꯒꯤ ꯁꯦꯡꯇꯤꯇꯤꯗ ꯃꯌꯥꯝ ꯑꯃ ꯁꯣꯛꯍꯟꯕ ꯄꯣꯠ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯟꯗꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯁꯤ ꯔꯤꯀꯟꯁꯤꯗꯔ ꯇꯧꯔꯀꯥꯟꯗ ꯔꯣꯜ ꯕꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯊꯥꯖꯕꯁꯨ ꯊꯝꯃꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯄꯣꯏꯟꯠ ꯑꯅꯤꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯁꯤ ꯂꯩꯔꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯣꯏꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯀꯩꯀꯥ ꯁꯦꯝꯗꯣꯛ ꯈꯣꯠꯇꯣꯛꯄꯁꯨ ꯃꯌꯥꯝ ꯀꯨꯞꯅ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔꯒꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯂꯩꯔꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯃꯁꯤ ꯌꯥꯝꯅ ꯆꯌꯦꯠꯅꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯕꯤꯜ ꯑꯦꯛ ꯑꯃꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯇꯥꯏ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯇꯣꯝꯆꯥꯅꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯁꯤꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯁꯤꯗ ꯌꯥꯕ ꯉꯝꯃꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯁꯤꯡꯅ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯔꯣꯏꯗꯕ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯅꯧꯕ ꯍꯥꯟꯅꯒꯤ 1995ꯒꯤ ꯑꯦꯛꯇꯨꯗ ꯃꯣꯏꯅ ꯑꯅꯧꯕ ꯄ꯭ꯔꯣꯕꯤꯖꯟꯁꯤ 8 ꯍꯥꯞꯆꯤꯟꯕ ꯃꯥꯜꯂꯦ ꯁꯤ 8ꯁꯦ ꯍꯥꯞꯆꯤꯜꯂꯛꯏꯕ 8ꯁꯦ ꯃꯁꯤꯅꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯔꯛꯏꯁꯤ ꯃꯁꯤꯅꯦꯕ ꯃꯁꯤꯁꯤꯗ ꯌꯥꯎꯔꯤꯁꯤ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯒꯤ ꯃꯇꯥꯡꯗ ꯒꯃꯦꯟꯒ ꯌꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯒꯃꯦꯟꯒꯤ ꯂꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯁꯤꯒꯤ ꯂꯝꯅꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯌꯦꯡꯅꯔꯛꯄ ꯀꯥꯟꯁꯤꯗ ꯀꯂꯦꯛꯇꯔ ꯑꯃꯒꯤ ꯊꯥꯛꯇ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯗꯨ ꯗꯤꯁꯥꯏꯠ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯒ ꯂꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯕꯤꯖꯟꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯋꯥꯛꯐ ꯀꯥꯎꯟꯁꯤꯜ ꯅꯠꯇ꯭ꯔꯒ ꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯩꯔꯤꯕꯅꯀꯣ ꯃꯁꯤꯁꯤꯒꯤ ꯑꯣꯗꯤꯇꯤꯡꯁꯤ ꯉꯁꯥꯏꯒꯤ CAGꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯂꯅꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯣꯗꯤꯇꯤꯡꯁꯤ ꯑꯗꯨꯒꯨꯝꯕ CAGꯅ ꯑꯃꯨꯛ ꯇꯧꯈꯠꯂꯒꯗꯤ ꯃꯁꯤꯃꯁꯨ ꯁꯤꯒꯤ ꯂꯥꯏꯅꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕ ꯄ꯭ꯔꯣꯕꯤꯖꯟꯅꯦꯕ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯑꯗꯨꯗꯒꯤ ꯃꯊꯪꯗ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤꯁꯦ ꯃꯥꯒꯤ ꯋꯥꯛꯐꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄꯕ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣल ꯇꯧꯋꯦꯕ ꯑꯗꯨ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯑꯦꯛꯁꯤꯗ ꯑꯗꯨꯗꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯅꯝꯕꯔ 2 ꯉꯁꯥꯏꯒꯤ ꯀꯥꯎꯟꯁꯤꯜꯗꯨꯗ ꯌꯥꯎꯍꯟꯒꯗꯕꯅꯤ ꯔꯥꯏꯁꯥꯔꯒꯤ ꯑꯃ ꯌꯥꯎꯒꯗꯕꯅꯤ ꯅꯨꯄꯤ ꯌꯥꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯦꯀꯣ ꯃꯁꯤ ꯃꯅꯨꯡꯗ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨꯁꯨ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯗꯣ ꯍꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯒ ꯑꯣꯏꯔꯦ ꯑꯣꯏꯗ꯭ꯔꯒ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯕ ꯅꯟ ꯃꯨꯁꯂꯤꯝ ꯁꯤꯁꯤꯗ ꯃꯈꯥ ꯄꯜꯂꯤꯌꯦꯕꯀꯣ ꯅꯟ ꯃꯨꯁꯂꯤꯝ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯃꯣꯏꯗ ꯏꯟꯀ꯭ꯋꯦꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯕꯤꯖꯟꯁꯤꯗ ꯍꯥꯏꯗꯤ ꯃꯨꯁꯂꯤꯝ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯟ ꯃꯨꯁꯂꯤꯝ ꯑꯣꯏꯔꯣ ꯃꯗꯨꯗ ꯏꯟꯀ꯭ꯋꯦꯌꯔ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯌꯦꯕ
सिनेबा मोइसि यम नमना मसागी सुंया यारोइदबा हाइतारेनको अदुमाइना सिलेरे प्रॉपर्टी की मतंग सिदसु अदुम मसागी सही मंगा सुरबा हाइदि इस्लाम लाइनिंग से लोब सही मंगा सुरबा मियो अदु खक्तना डोनेट तब यागनी हाइबम छि होय मसी बुदि याम कलम काइदबदि मालेको डोनेट तब तौदबगी मतंग दुनी अदर सिदी अमरुम यारे लोब यारे अदुगा पूरा सिगी वापसे पूरा ट्रिब्यूनल अमना नत्रगा ट्रस्ट अमना लोइना कंट्रोल तौबगी पोट अमसु यावरि अद मसाइ सि यरब कांददि सुया यारो हेबसिमदि अखोइना माजिन तवे अदुगा मसिगा इरुनना हजिक से ममांगी फ्राइडे भोगदा सुप्रीम कोर्ट लाखिबा पेटिशन से 15 पेटिशन फाइल तौरखरबनेबको अदु हजिक मखा ताना तौलोइ से यंगदि अदुम हेंगल अनि सोदना मी मसिंग आदि पेटिशन थारक फाइल तरक मसिंग हेदुम हेंगल अनि अदु मसिसिता सुप्रीम कोर्ट न करी वाइल पिरपगे हाइबदुमदि कोइदुम नाइबा तारी मसि अखोइ ममांगसु उरे यानिमोइदबा मियामनि यानिमोइदबा बिल्स मसि पुथोगा सयत नहनबा अदि इशू मो हेलगा लेबाक्सी इरांग लाहन बाइतारे इरांग थोहनबा सिकुमबगी मोंगो महि सथबसी ममांगी अखोगी मोदी लेंगाकी केनोदसु एग्रीकल्चरल लो अहम पुथोरा कांसीदा मधु पास तौथुरे तौथुर कांदुदा एता लोमी मैम खोजंग से सुमन हंदमगी चंगसिलकबदु उपाय लिदन रोल बैक तौवेबा ममांगी 21 की नवंबर रोल बैक तौरिने अदु गवर्नमेंट पुथोरपा बिल अमा पत्रगना एक ओनखबा एक टू यारक्तगना रोल बैक तौबा याम इकाइन नाइने गमरमददि अदु सिसु हौजिकी सिगी अमेंडमेंट एक्ट सिमसु मखोइना सिगी खोंजिंगसिना सुम हलक्त्रबा इंडियन वाइट ओना सुम इरांग जे तौलरक काइमता तगादबे फिबोमा लाददि सिसु उपाय लेतेदना हंदोरपसु यारिबको सुप्रीम कोर्ट न करी वेल बिरकपगे अदुमसु येंग बतारे अदुगी मतुंगिना गवर्नमेंट सिना करी पाखलकपगे हाइबसु येंग बताय अदु सिसु अमुका हंदोक तारगदि अदु सिगी लेंगाक सिदी करी हाइदों हाइबों खंद्रेबको सिसु यादेन हंदोने ममांगसु हंदोखरेबको अदु स्मार्ट तौब सिगी फिल्मसिदा सुम लेरगदि मसिदी साखतपदा थेंथनबगी मरम ओहेनगनी अदुगा मसिकुंबा बिल अमा पुथोकनबा होनरक मतमदसु मरि लेनबा हाइतारेने वक्फगी सिस्ते लरिबा मखोगी लुचिंगबसिंग अदुकसु नितिजना ताना होबम चुम्मेबा तानारग सिबाउद यागदरा यारोइदरा अदसे हापदा करी लेगे हाइरन चिंबा कितंग तानारगा सेमंबा ओइब्रा मसिना ताइदि हजु ओरिबा फिल्मसिना ताइदि मसि तानाबसि तानागिदब्रा हिना लवे अदुगा इवन सिसे बिल सि पुथोगा लोकसभादा खन्नरक मतमदा असाउदिन ओआईसी सि निमिति मपि ताबे पास तौरगा सोमदि मसिंग नंबर गेमनिना मसिंग दो चखरे पास तौदोरे अदुई कांदुदा माना पी ताबसे पी इथोपस याम नुवाइतम उबसे को मदु अखोइना उगी अदु मसिदि मतमनि मतुना हौजिक सुप्रीम कोर्ट वेलस लानी डेट 16 दा मागी सी हियरिंग अमा चथनियन हाइगिबनी अदु मदुगी मतुंगदि करिमो खरदि चेंजेस खरदि लापसु यायन खल्ली अदुगा सुमाना सुम लेबाक सिम मतुंना हौजिक सुम लांगा लेबसे मसिनदि अफब नतेन खल्ली चरक्सिदा यामन मुंदा हाइगदरा यामन फरिब्रा फतब्रा खाइबम खंगे द आसाम ने राजस्थान ने छत्तीसगढ़ ने उत्तराखंड ने अदुगी हरियाणा ने महाराष्ट्र ने हाइबा स्टेट मंगा तरुक्सिना कमाई तोगेदा मसिगी बिल से सपोर्ट तोबीना सुप्रीम कोर्ट अमुक पिकल एवा एप्लीकेशन से पिजल एवा अदु मसिगी रिएक्शन सु अदुम लेबि है मदु सुप्रीम कोर्ट लेबा पुनिना मदुम दियम कन्न संहिंद्रगसु सोगन मगी सुप्रीम कोर्ट ना वायन मदि सोगन मगी पिरकनी मदु यमिना बताय ओके सर याम नुंगाइजो जति कि सो मसो जा किदा जा अखोई हुजी के सपोर्ट तबई मतंग से जा हेमचंद्र नसु कतंग होंदो मसि मतंग दे तौसिला कान तोंगान तोंगान बा अखोई खुदम हेमचंद्र ओजा सिगी मतंग से अखोई होय कनोगी फार्मर्स की बिल सिंह हंदोखिबा नेगी मणिपुर की इरांग हौखिबा अखोई एलपी की तबगी खोट के मैम लई रिकंसिडर तौखि पोच मैम लई हाइतरे अद मतंग की अखोई मरुइना सिगी से अखोई सेंट्रल अखोई वक्फ काउंसिल ने सपोर्ट तबगी चाउ तबगी पोट अमसु लई हाइतरे मसि से कदाई फाउबा अखोई
handorакani haibagi haidai ne uja reconsider torakoi wafam se masi kayam yamna sida koina kano tawbe meeting se handorakani haibe pose thambe hai tongan tongan ba koi ge toba kano gi haidare koi gi AIPMM na kasu koi ge tongan bu ji ki sai ki jane MRM adege tu thamakanda central koi gi work council na su tawbagi pose lai swai area sa katang support ki post dum lei lei haida duna reconsider torakpa amusung handorakoi pose tawfam li thokpagi maram mayam am lei kire oja gi de kamain tham bining oja sai de masidi agricultural law bill do handu iduni adum miyamna bu yadragadi power pai hairaga su sidi upai leiroi adum handorakpa yabagi othokpadani leirise hojik sigi provision singsi hapsil leiba kona hapsil leiba singsi muslim amatna yaroi yab suang amu da bang akten ne ko ado yaroi do bududi masana dum irang hor kota bani soidna maki hojik su dum hori makata na rang nahani West Bengal the mi sinari do ni mi chamen ke ne soi ni mi hom si ni ado masidagi hen kan khat lak pa su yari kari gumba gamen gi stage no hong da na sumak leitar gadi masi adum yamna irang se sauthor pa ya na ai haini janinge ada ngasang aina muslim friends amukaka wori chana buda makhoi sentiment se kadawa da leigi da cd do or die adu babuda akoi mukhongjing sangsing gani na hai aduna masikambagi sentiment se hariba sigi community sida yamna hena sokpugum na ui aduna asigumba phe masidadi government su yanaba ma propri bawudi masi handokpa chumbaina khale aduga sigi provision sida karida yaningi karida yaninge habina chingbudu asagi sigi su council mu chauna leijari bani natro aduna aduga musingduga ningthijana yanaraba matungda khogi yabi yabi du khaktang pokhallaga semba habduna makhalamani adu sidi yaro do maya hapsilaga namdana sum asagi enforce to nena sum high lergadi masidi problem amma soidnam ki oni lebakse yamna sakot pagi maigai dum sangsin na ka na kan honar ko matam swasida yamna soham gani hai tare aduna masidi afaba oide aduna gamen su yamna munna decision ma lawbu chummi adugi mutung da kari to pagi abigi haidu ying chi aduga hojikti amuka monadi yare hana puthokra ba ek on khrabani na aina ngakpana amuka president na mine SNP bi su hatu hekta nangawlo matagum ata pi bugum ui handaki ado kitang ka yenga munne yenga masi miyana yaningadra yaningodra ka do haifet ka yenga maga pi budu tawide ado sonda tang ani da ahum da sachat pass to towa kanda tang manga da sen thok ta pi ado tang nipan da ata enforce to ne ado si karino kogi BJP government sigi lengak si kari haidron no khange mohi si sida namdana masidi hakda sadala dongni ga haibagi magi intention am yawbra adu man to busu male aduga sigi Waqf sigi magi lariba property sida government sina kadai bhawa chingna baleng no haib sine khawni ngai de masida government chingna khar lebi dong uye ba masigi property se kadai bhawa da yamna fair way oide natragana ningondagi munnaga loksulubni ka haina government sigi wakhalda leibra karigumba government gi lamni haibasingda yenarapa laagadi madusu sagi collector amagi thakta leba officer amakangna madu yengsilaga tobu yofam amsu yawbuni na masigumba meyam sida somewhat government singa haji Waqf board natraga council gi property ne na leiba sida chingnaba soidra maki leirabra adugi mami su sum tae bako adu madu kamai to gana lokthok kadra lokthok pagi mat pa ya bagi provision su adum musu khai si da dum yaw bagi mani su dum tari adna sigi poche yamna kupna naina bomdi mathau tari kuna su bill se anoba ek ol pat ngai rimina yam mun naina bu su wale bako adna si yamna yengin haningi aduga miyamna su masigi matang si khogi khongjong bodi hajik mayam ma imsangthili madu khogi asiana yaudaba oisano hingsa yaudaba khongjong oisano democracy chatpa leba amanina pen daba pam daba adu handu u khoi yaninge haibasidi
ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯝ ꯌꯥꯕ ꯂꯣꯅꯁꯨ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗ ꯁꯨꯝ ꯍꯪꯖꯤꯜꯂꯒ ꯑꯁꯤ ꯑꯅꯥ ꯍꯥꯏꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯁꯤ ꯃꯥꯡꯖꯩꯗꯅꯀꯣ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯗꯨꯅ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗ ꯈꯤꯇꯪ ꯐꯥꯊꯕꯤꯔꯒ ꯆꯪꯁꯤꯟꯐꯝ ꯊꯣꯛꯄ ꯈꯣꯡꯖꯪꯗꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯆꯨꯝꯅ ꯆꯪꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯂꯥꯛꯑꯦ ꯁꯤ ꯌꯥꯝꯅ ꯑꯐꯕ ꯑꯥꯏꯗꯤꯌꯥ ꯂꯣꯝꯗꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯁꯤ ꯂꯥꯛꯄ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯔꯠꯅ ꯋꯥꯌꯦꯜ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯄꯤꯕꯁꯤꯗ ꯉꯁꯥꯏ ꯑꯣꯖꯥ ꯇꯣꯝꯆꯥꯒꯤ ꯃꯁꯥꯃꯛꯁꯨ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯕꯤꯖꯟꯁꯤꯡꯗꯨꯗ ꯍꯥꯟꯅꯒꯤꯗꯨꯗ ꯌꯥꯟꯁꯤꯟꯅꯔꯒ ꯃꯗꯨꯒꯤꯗꯣ ꯍꯟꯗꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯝ ꯃꯨꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯃꯁꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯟꯗꯣꯔꯛꯀꯅꯤꯅ ꯈꯜꯂꯤ ꯃꯤꯌꯥꯝꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯂꯩꯉꯥꯛ ꯑꯣꯏꯔꯒꯁꯨ ꯃꯁꯤꯗꯤ ꯈꯥꯡꯕ ꯉꯝꯃꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯀꯗꯥꯏꯗ ꯌꯦꯡꯁꯤꯟꯅꯤꯡꯕ ꯀꯔꯤ ꯆꯤꯡꯅꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤꯁꯨ ꯂꯩꯕꯒꯤ ꯋꯥꯍꯪꯁꯤꯃꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯅ ꯏꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒ ꯑꯣꯖꯥ ꯍꯦꯝꯆꯟꯗ꯭ꯔꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯩ ꯐꯠꯇꯦꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤꯗꯨ ꯃꯌꯥꯝ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕꯗ ꯌꯥꯝ ꯁꯣꯛꯂꯛꯄ ꯈꯣꯠꯂꯛꯄ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤꯡꯁꯨ ꯊꯝꯕꯤꯔꯦ ꯑꯣꯖꯥ ꯑꯣꯖꯥꯒꯤꯁꯨ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛꯁꯦ ꯑꯩꯈꯣꯏ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯁꯤꯅꯤ ꯂꯥꯏꯅꯤꯡꯁꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯗ ꯂꯩꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯇꯝꯕꯗ ꯌꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯀꯣꯝ ꯇꯝꯃꯛꯄ ꯑꯗꯨ ꯇꯝꯃꯛꯄꯗ ꯄꯔꯥ ꯑꯣꯏꯅ ꯌꯥꯎꯕꯗꯤ ꯅꯠꯇꯕꯀꯣ ꯔꯤꯂꯤꯖꯤꯌꯁ ꯂꯥꯏꯟꯁꯤ ꯅꯪꯅ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯈꯨꯠ ꯁꯨꯡꯊꯥ ꯊꯥꯔꯣꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯦꯔꯤꯌꯥꯅꯦꯕꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯕ ꯂꯥꯛꯄ ꯀꯩꯗꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯁꯤꯗ ꯀꯃꯦꯟꯁꯦ ꯁꯨꯡꯄꯤ ꯄꯤꯗꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯆꯠꯆꯔꯤꯕ ꯑꯩꯒꯤ ꯂꯥꯏꯅꯤꯡꯗꯨꯗ ꯌꯦꯠꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯐꯩ ꯐꯠꯇꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯑꯗꯨꯝ ꯁꯣꯛꯀꯅꯦꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯅꯦꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯥꯟꯗꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯄꯤꯖꯕꯒꯤ ꯋꯥꯅꯤ ꯁꯤꯒ ꯃꯥꯟꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯤꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯣꯛꯍꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗ ꯁꯤ ꯑꯗꯨꯝ ꯒꯃꯦꯟꯅꯁꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯦꯡꯉꯒ ꯉꯁꯥꯏꯒꯤ ꯔꯣꯜ ꯕꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯨꯗꯤ ꯂꯩ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯃꯇꯝꯗꯨ ꯉꯥꯏꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡ ꯇꯥꯔꯦ ꯑꯗꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯀꯟꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦꯅ ꯀꯃꯦꯟ ꯄꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯋꯥꯌꯦꯜꯗꯨ ꯉꯥꯏꯃꯤꯟꯅꯕ ꯇꯥꯏꯌꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯅ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯌꯥꯝꯅ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯏꯁꯨꯔꯣꯝꯗ ꯂꯥꯛꯄ ꯃꯔꯝꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗꯤ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯒ ꯃꯁꯤꯗ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯦꯔꯤꯌꯥ ꯃꯌꯥꯝꯗ ꯁꯣꯛꯄꯅꯤꯗꯅ ꯃꯥꯒꯤ ꯁꯦꯡꯇꯤꯇꯤꯗ ꯃꯌꯥꯝ ꯑꯃ ꯁꯣꯛꯍꯟꯕ ꯄꯣꯠ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯗꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯁꯤ ꯔꯤꯀꯟꯁꯤꯗꯔ ꯇꯧꯔꯀꯥꯟꯗ ꯔꯣꯜ ꯕꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯎꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯊꯥꯖꯕꯁꯨ ꯊꯝꯃꯤ ꯑꯩꯈꯣই ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯥꯏꯃꯤꯟꯅꯔꯁꯤ